ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯃꯌꯥꯝꯅ ꯌꯥꯝ ꯆꯃꯝꯅꯕ ꯌꯥꯝ ꯀꯤꯅꯕ ꯒ꯭ꯔꯍ ꯑꯃꯈꯛꯀꯤ ꯃꯔꯝꯗ ꯈꯤꯇꯪ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯠꯂꯤꯕ ꯁꯅꯤ ꯍꯥꯏꯅ ꯀꯧꯔꯤꯕ ꯁꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯃꯃꯤꯡꯅꯤꯀꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯦꯛ ꯀꯤꯅꯕ ꯍꯥꯏꯗꯣꯏꯔꯥ ꯍꯪꯒꯣꯏꯕ ꯍꯥꯏꯗꯣꯏꯔꯥ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯕ ꯑꯗꯨꯒꯨꯝꯕ ꯒ꯭ꯔꯍꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯒ꯭ꯔꯍꯁꯦ ꯃꯌꯥꯝꯅ ꯈꯪꯗꯕꯗꯒꯤ ꯁꯨꯝ ꯀꯤꯅꯕꯩ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯤꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤꯗꯗꯤ ꯃꯁꯤꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯒ꯭ꯔꯍ ꯑꯃꯈꯛ ꯑꯣꯏꯔꯝꯃꯦꯕ ꯃꯥꯒꯤ ꯏꯅꯔꯖꯤ ꯃꯥꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯐꯣꯝ ꯇꯧꯔꯤꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯃꯍꯥꯛꯅ ꯀꯔꯝꯕ ꯔꯣꯜ ꯂꯧꯏ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯅ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯤꯌꯥꯔ ꯇꯧꯖꯒꯦ ꯃꯁꯤ ꯑꯩꯅ ꯈꯪꯉꯤꯁꯤꯗꯤ ꯅꯣꯂꯦꯖꯇꯤ ꯈꯤꯇꯪ ꯈꯛꯇꯒꯤ ꯋꯥꯔꯤꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯈꯪꯖꯕꯁꯦ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯈꯤꯇꯪ ꯇꯧꯖꯒꯦ ꯀꯩꯒꯤꯅꯣꯗꯤ ꯁꯅꯤ ꯒ꯭ꯔꯍꯁꯤ ꯀꯤꯕꯤꯒꯅꯨ ꯍꯥꯏꯕꯒꯤ ꯃꯔꯝꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯖꯔꯛꯇꯣꯏꯁꯦ ꯁꯅꯤ ꯍꯥꯏꯅ ꯀꯧꯔꯤꯕ ꯒ꯭ꯔꯍꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯒ꯭ꯔꯍꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯂꯛꯄꯗꯒꯤ ꯑꯗꯨꯝ ꯔꯣꯇꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤꯁꯤꯗ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯁꯅꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯍꯁꯤꯅ ꯄꯨꯗꯕ ꯇꯥꯏꯃꯤꯡ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯄꯤꯛꯄꯗꯁꯨ ꯑꯗꯒꯤ ꯑꯇꯦꯟꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯥꯡꯕ ꯃꯇꯝꯗ ꯄꯨꯔꯛꯄ ꯑꯇꯦꯟꯕ ꯃꯇꯝꯗ ꯄꯨꯔꯛꯄꯅ ꯃꯥꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯗ꯭ꯌꯨꯔꯦꯁꯟꯁꯦ ꯈꯥꯏꯗꯣꯛꯆꯔꯒ ꯑꯗꯨꯝ ꯂꯩꯖꯩꯕ ꯒ꯭ꯔꯍꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯄꯨꯕꯒꯤ ꯇꯥꯏꯃꯤꯡꯁꯦ ꯑꯗꯨꯅ ꯆꯍꯤꯁꯦ ꯑꯩꯈꯣꯏꯅ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯝ ꯄꯨꯅꯤꯕ ꯑꯗꯣ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯕ ꯅꯠꯇꯦ ꯃꯣꯏ ꯒ꯭ꯔꯍ ꯃꯥꯄꯟ ꯂꯩꯕ ꯑꯩꯈꯣꯏꯅ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤꯗ ꯒ꯭ꯔꯍ ꯃꯥꯄꯟꯈꯛ ꯈꯟꯒꯠꯂꯤ ꯒ꯭ꯔꯍꯄꯨꯗꯤ ꯇꯔꯥ ꯃꯥꯄꯟ ꯇꯔꯥ ꯇꯔꯥꯃꯊꯣꯏ ꯒ꯭ꯔꯍ ꯑꯩꯈꯣꯏꯒꯤ 23ꯅꯦꯕ ꯀꯪꯈꯠꯂꯤꯁꯦ ꯑꯗ ꯈꯟꯀꯠꯄꯒꯤ ꯃꯅꯨꯡꯁꯤꯗ ꯃꯥꯄꯟꯁꯤꯅꯦꯕ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯑꯗꯨꯗ ꯃꯦꯟ ꯑꯣꯏꯅ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏ ꯒ꯭ꯔꯍ ꯍꯥꯏꯔꯦꯅ ꯑꯩꯈꯣꯏ ꯔꯥꯍꯨ ꯀꯦꯇꯨ ꯍꯥꯏꯔꯤꯕ ꯒ꯭ꯔꯍꯁꯤꯗꯤ ꯒ꯭ꯔꯍ ꯅꯠꯇꯦ ꯃꯃꯤ ꯑꯣꯏꯅ ꯂꯩꯕꯅꯤ ꯃꯥꯗꯤ ꯄꯣꯠꯁꯛ ꯑꯣꯏꯅ ꯂꯩꯕ ꯅꯠꯇꯦ ꯇꯔꯦꯠ ꯄꯣꯠꯁꯛ ꯑꯣꯏꯅ ꯂꯩꯕꯗꯅ ꯇꯔꯦꯠ ꯑꯃ ꯂꯩꯔꯦ ꯅꯤꯄꯥꯜ ꯃꯥꯄꯜ ꯇꯔꯥꯅꯦꯕ ꯑꯩꯈꯣꯏ ꯄ꯭ꯂꯨꯇꯣꯐꯧꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯅꯩꯅꯕꯗ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨꯕꯨ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯑꯣꯏꯅ ꯅꯩꯅꯔꯤꯁꯦ ꯑꯩꯈꯣꯏ 7ꯒ ꯔꯥꯍꯨ ꯀꯦꯇꯨ ꯍꯥꯏꯔꯤꯁꯤꯒ ꯁꯤ ꯃꯣꯏꯅꯤꯁꯤ ꯃꯥꯄꯟꯅꯦꯕ ꯔꯥꯍꯨ ꯀꯦꯇꯨ ꯍꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠꯀ ꯊꯥꯒꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯒꯒꯤ ꯑꯍꯨꯝ ꯂꯩꯅꯕ ꯈꯣꯡꯆꯠꯁꯤꯗ ꯅꯨꯃꯤꯠꯀ ꯊꯥꯒ ꯆꯠꯄꯒꯤ ꯂꯝꯕꯤꯁꯤꯗ ꯃꯥꯒꯤ ꯁꯥꯔꯀꯜ ꯑꯃꯈꯛ ꯐꯣꯝ ꯇꯧꯖꯩꯕ ꯑꯗꯨꯒꯤ ꯁꯥꯔꯀꯜꯗꯨꯗ ꯃꯣꯏ ꯀꯛꯅꯕ ꯄꯣꯏꯟ ꯑꯅꯤꯈꯛꯁꯦ ꯃꯣꯏ ꯑꯅꯤꯅ ꯑꯗꯨꯝ ꯐꯣꯝ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯑꯅꯤꯗꯨꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯔꯥꯍꯨ ꯑꯃꯗꯤ ꯀꯦꯇꯨꯅ ꯃꯃꯤꯡ ꯊꯣꯜꯂꯒ ꯃꯣꯏꯁꯤ ꯑꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯄꯣꯠꯁꯛ ꯑꯣꯏꯅꯗꯤ ꯂꯩꯇꯕ ꯃꯌꯥ ꯍꯥꯏꯔꯤꯁꯤꯅꯦ ꯑꯗꯣ ꯃꯣꯏꯁꯤꯒꯤ ꯏꯐꯦꯛꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯐꯖꯅ ꯄꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯒ ꯁꯅꯤ ꯍꯥꯏꯔꯤꯁꯦ ꯁꯅꯤꯁꯦ ꯊꯥꯡꯁꯦꯀꯣ ꯁꯅꯤꯁꯦ ꯊꯥꯡꯁꯦ ꯅꯨꯃꯤꯠ ꯄꯨꯔꯤꯅꯤ ꯁꯅꯤꯕꯥꯔ ꯍꯥꯏꯕꯅꯤꯀꯣ ꯃꯣꯏ ꯍꯤꯟꯗꯤ ꯁꯪꯁꯀ꯭ꯔꯤꯠ ꯃꯔꯣꯟꯗ ꯊꯥꯡꯁꯦ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯏꯪꯂꯤꯁꯇꯅ ꯁꯇꯔꯗꯦ ꯍꯥꯏꯔꯦ ꯑꯗꯒꯤ ꯏꯪꯂꯤꯁꯇ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠꯇꯅ ꯁꯦꯇꯔꯟꯁꯤꯅ ꯄꯨꯏ ꯍꯥꯏꯔꯤꯅꯦꯕ ꯃꯥꯒꯤ ꯏꯅꯔꯖꯤꯁꯦ ꯑꯗꯣ ꯁꯦꯇꯔꯟꯁꯤꯒꯤ ꯏꯅꯔꯖꯤ ꯑꯐꯕ ꯐꯠꯇꯕ ꯅꯦꯒꯦꯇꯤꯞ ꯄꯣꯖꯤꯇꯤꯞ ꯍꯥꯏꯁꯤꯗꯤ ꯒ꯭ꯔꯍ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏ ꯂꯩꯅꯤꯕ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯕ ꯄꯣꯖꯤꯇꯤꯞ ꯅꯦꯒꯦꯇꯤꯞ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯂꯩꯅꯤꯕ ꯒ꯭ꯔꯍ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏ ꯂꯩꯕ ꯁꯅꯤꯒꯤꯁꯨ ꯂꯩꯖꯩꯕ ꯃꯑꯣꯡ ꯈꯦꯠꯅꯕꯒꯤ ꯋꯥꯅꯤ ꯑꯗ ꯃꯑꯣꯡ ꯈꯦꯠꯅꯔꯤꯁꯦ ꯁꯇꯔꯗꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯥꯍꯨ ꯍꯥꯏꯔꯤꯕ ꯒ꯭ꯔꯍꯁꯤꯁꯨ ꯄꯨꯃꯤꯟꯅꯩꯌꯦꯕ ꯑꯗꯨꯅ ꯊꯥꯡꯁꯦ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯈꯟꯅꯔꯒ ꯂꯩꯔꯤꯁꯦ ꯊꯥꯡꯁꯦ ꯅꯨꯃꯤꯠꯄꯨ ꯄꯜꯂ ꯇꯥꯔꯗꯤ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯊꯥꯏꯅꯗꯒꯤ ꯍꯥꯏꯅꯕ ꯑꯃ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯊꯥꯡꯁꯦ ꯅꯨꯃꯤꯠ ꯁꯅꯤ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯃꯤꯑꯣꯏꯕꯁꯤꯒꯤ ꯂꯤꯆꯠꯀꯤ ꯃꯈꯥ ꯄꯣꯟꯅ ꯃꯥꯗꯤ ꯔꯤꯖꯜ ꯄꯤꯅꯦꯕ ꯍꯥꯏꯗꯤ ꯅꯪꯅ ꯇꯧꯖꯔꯨꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒꯤ ꯐꯣꯜ ꯄꯤꯕꯅꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯛ ꯂꯥꯛꯄꯗꯗꯤ ꯃꯇꯦꯛ ꯃꯥꯏ ꯐꯠꯇꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯆꯔꯅꯤꯕ ꯃꯦꯟ ꯀꯣꯔꯁ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯃꯦꯟ ꯐꯪꯁꯟ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯄꯨꯔꯛꯄ ꯇꯥꯏꯃꯤꯡ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯃꯥꯅ ꯄꯨꯔꯛꯄ ꯇꯥꯏꯃꯤꯡꯁꯦ ꯆꯍꯤ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯄꯨꯏ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯍꯒꯤ ꯗꯁꯥꯒꯤ ꯁꯤꯁꯇꯦꯝꯅ ꯑꯃ ꯂꯩ ꯗꯁꯥ ꯁꯤꯁꯇꯦꯝꯁꯤꯗ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ 109 ꯆꯍꯤ 109 ꯄꯨꯟꯁꯤꯕ ꯆꯍꯤ 110 ꯄꯨꯟꯁꯤꯕꯅ ꯃꯣꯏꯒꯤ ꯗ꯭ꯌꯨꯔꯦꯁꯟ ꯑꯩꯈꯣꯏ ꯗꯁꯥꯒꯤ ꯀꯥꯜꯀꯨꯂꯦꯁꯟ ꯂꯩꯖꯔꯤꯕꯀꯣ 36 ꯌꯔꯁ ꯐꯥꯎꯇꯪ ꯄꯨꯟꯁꯤꯕ ꯀꯥꯏꯅ ꯑꯗꯨꯒꯤꯁꯨ ꯂꯩꯖꯔꯤꯕꯀꯣ ꯑꯗꯣ ꯇꯣꯉꯥꯟꯕ ꯂꯩꯕꯤ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ 21st ꯁꯦꯟꯆꯨꯔꯤ ꯍꯥꯏꯗꯣꯏꯔꯥ ꯁꯤꯒꯤ ꯃꯇꯝꯁꯤꯗꯗꯤ 120 ꯌꯔꯁꯁꯤ ꯌꯥꯝ ꯆꯥꯅꯩ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯁꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ 108ꯁꯦ ꯑꯅꯝꯕꯅ ꯑꯍꯜ ꯂꯃꯟ ꯊꯥꯏꯅꯒꯤꯗꯤ ꯂꯣꯏꯅ 108ꯇ ꯌꯦꯡꯕꯅꯤ ꯃꯤ ꯑꯃꯅ 109 ꯄꯨꯟꯁꯤ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯗ ꯆꯍꯤ 109ꯁꯤꯗ ꯑꯩꯈꯣꯏ ꯒ꯭ꯔꯍ ꯃꯥꯄꯟꯁꯤꯅ ꯌꯦꯟꯊꯣꯛꯅꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗꯒꯤ ꯅꯛꯄ ꯂꯥꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯗꯨꯐꯥꯎ ꯄꯨꯕ ꯍꯥꯏꯅ ꯄꯨꯅꯩꯌꯦꯕꯀꯣ
ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯍꯤꯁꯦ ꯆꯍꯤ 110 ꯄꯨꯟꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯀꯥꯜꯀꯨꯂꯦꯁꯟꯁꯦ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯍ ꯑꯃꯃꯝꯗ ꯅꯛꯄ ꯂꯥꯞꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯤꯁꯤꯅ ꯆꯍꯤ 19 ꯄꯨꯏꯕ, ꯔꯥꯍꯨ ꯍꯥꯏꯁꯤꯅ ꯆꯍꯤ 19 ꯄꯨꯍꯜꯂꯦꯕ, ꯑꯗꯒꯤ ꯚꯦꯅꯁ ꯀꯣ ꯏꯔꯥꯏ, ꯚꯦꯅꯁꯁꯤꯅ ꯏꯔꯥꯏꯅꯤ, ꯏꯔꯥꯏ ꯄꯨꯔꯤꯕ ꯒ꯭ꯔꯍꯁꯤꯅ ꯆꯍꯤ 10 ꯄꯨꯅꯤꯕ, ꯑꯗꯒꯤ ꯁꯟꯁꯤꯅ ꯆꯍꯤ 3 ꯄꯨꯕ, ꯑꯗꯒꯤ ꯃꯥꯔꯁ, ꯑꯗꯒꯤ ꯀꯦꯇꯨ, ꯑꯗꯒꯤ ꯃꯣꯏꯁꯦ ꯆꯍꯤ 3, 7 ꯄꯨꯕ, 10 ꯄꯨꯕ, ꯃꯨꯟꯁꯤꯅ 10 ꯄꯨꯕ, ꯑꯗꯒꯤ ꯃꯔꯀꯔꯤꯁꯤꯅ ꯆꯍꯤ 17 years ꯄꯨꯕꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯥꯏꯗꯣꯛꯅꯔꯒ ꯃꯣꯏꯁꯤꯡꯁꯦ ꯇꯣꯇꯦꯜꯗ 120 years ꯄꯨꯏ ꯍꯥꯏꯗꯅ ꯀꯥꯜꯀꯨꯂꯦꯁꯟ ꯂꯩꯖꯩꯕ. ꯑꯗꯣ ꯑꯩꯅ ꯍꯦꯛ ꯄꯣꯛꯂꯛꯄ ꯃꯇꯝꯗꯒꯤ ꯑꯩꯒꯤ ꯊꯥꯁꯦ, ꯃꯨꯟ ꯍꯥꯏꯔꯤꯕ ꯒ꯭ꯔꯍꯁꯤꯅ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯦ ꯐꯪꯁꯟ ꯇꯧꯕ ꯍꯧꯔꯛꯀꯗꯣꯏꯅꯦꯕ. ꯃꯨꯟꯁꯤꯅ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯄꯥꯁ ꯂꯥꯏꯐꯀꯤ ꯑꯣꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯄꯨꯔꯒ ꯀꯦꯔꯤ ꯇꯧꯔꯒ ꯂꯥꯛꯀꯗꯣꯏꯅꯦꯕ, DNA ꯍꯥꯏꯔꯤꯁꯤꯅꯦꯕ. ꯑꯗ ꯁꯟꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔ ꯐꯪꯁꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯀꯥꯜꯀꯨꯂꯦꯁꯟ ꯂꯥꯛꯈ꯭ꯔꯅꯦꯕ, ꯑꯪꯀꯁꯦ. ꯑꯗꯨꯅ ꯃꯨꯟꯁꯤꯅꯦꯕ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ, ꯑꯗꯨꯅ ꯃꯨꯟꯁꯤꯅ ꯂꯩꯕ ꯃꯐꯝꯁꯤꯅꯦꯕ ꯏꯁꯥ ꯏꯁꯥꯒꯤ ꯔꯥꯁꯤꯅ ꯍꯥꯏꯔꯤꯁꯦ. ꯁꯤꯁꯦ ꯃꯨꯟ ꯁꯥꯏꯟ ꯍꯥꯏꯕꯅꯤꯀꯣ. ꯑꯗꯨꯒ ꯁꯟ ꯁꯥꯏꯟ ꯍꯥꯏꯕꯅ ꯁꯟꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯕꯨ ꯁꯟ ꯁꯥꯏꯟ ꯍꯥꯏꯕꯅꯤ. ꯁꯟ ꯍꯥꯏꯁꯤꯅ ꯒ꯭ꯔꯍ ꯑꯃꯅꯤꯀꯣ. ꯑꯗꯨꯅ ꯁꯟ ꯁꯥꯏꯟꯒ ꯃꯨꯟ ꯁꯥꯏꯟꯒꯁꯦ ꯈꯦꯠꯅꯔꯒ ꯑꯩꯈꯣꯏꯒꯤ ꯈꯦꯠꯅꯕꯅꯤꯀோ. ꯑꯗꯨꯅ ꯃꯨꯟ ꯁꯥꯏꯟꯗ ꯂꯣꯏꯅꯃꯛ ꯕꯦꯁ ꯇꯧꯏ ꯑꯅꯝꯕꯅ, ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯔꯤꯖꯜꯠꯁꯦ. ꯁꯟ ꯁꯥꯏꯟꯗ ꯕꯦꯁ ꯇꯧꯔꯒ ꯌꯦꯡꯕꯁꯨ ꯗꯃꯥꯗ ꯂꯩꯀꯣ, ꯀꯩꯁꯨ ꯃꯥ ꯂꯥꯜꯂꯦ ꯍꯥꯏꯕ ꯂꯩꯇꯦ. ꯑꯗꯨꯕꯨ ꯃꯦꯟ ꯑꯣꯏꯅ ꯐꯣꯀꯁ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯃꯨꯟꯁꯤꯗꯒꯤ ꯂꯥꯛꯄ ꯃꯇꯝꯁꯤꯗꯗꯤ ꯌꯥꯝꯅ ꯆꯨꯅꯕꯁꯦ ꯌꯥꯝꯅ ꯍꯦꯟꯕ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯇꯧꯕ, ꯃꯉꯣꯟꯗꯒꯤ ꯂꯣꯏꯅꯃꯛ ꯌꯦꯡꯕ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟ ꯂꯩꯕ. ꯑꯗꯨꯅ ꯃꯨꯟ ꯁꯥꯏꯟꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯁꯦ. ꯑꯗꯨꯅ ꯃꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯃꯤꯆꯥꯛ ꯑꯃꯈꯛ ꯂꯩꯅꯤ. ꯑꯗꯨꯒꯤ ꯊꯋꯥꯏꯃꯤꯆꯥꯛꯇꯨꯒꯤ ꯃꯄꯨ ꯍꯥꯏꯗꯅ ꯒ꯭ꯔꯍ 9ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯃꯃꯨꯛ ꯂꯩꯅꯦꯕ. ꯑꯗꯨꯏꯗꯨꯅ ꯄꯨꯔꯛꯀꯗꯣꯏꯅꯦꯕ. ꯑꯗꯨꯅ ꯄꯨꯕꯗꯨꯅ ꯑꯩ ꯆꯍꯤ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯆꯍꯤ ꯑꯗꯨꯅ ꯁꯤꯒꯤ ꯒ꯭ꯔꯍꯁꯤꯅ ꯄꯨꯔꯦ, ꯁꯤꯒꯤ ꯒ꯭ꯔꯍꯁꯤꯅ ꯄꯨꯔꯦꯅ ꯃꯥꯒꯤ ꯗ꯭ꯌꯨꯔꯦꯁꯟꯗ ꯂꯣꯏꯔꯀꯥꯟꯁꯤꯗ ꯑꯩꯅ ꯆꯍꯤ 50 ꯁꯨꯕ ꯃꯇꯝꯁꯤꯗ, 30 ꯁꯨꯕ ꯃꯇꯝꯁꯤꯗ, 10 ꯁꯨꯕ ꯃꯇꯝꯁꯤꯗ ꯀꯔꯝꯕ ꯔꯣꯇꯦꯁꯟꯒꯤ ꯐꯤꯕꯝꯗ ꯇꯥꯒꯦ ꯍꯥꯏꯕꯁꯤꯅꯦꯕ ꯗꯁꯥꯅ ꯍꯥꯏꯁꯦ. ꯗꯁꯥ ꯇꯥꯏꯃꯤꯡ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ ꯀꯔꯝꯕ ꯒ꯭ꯔꯍꯅ ꯀꯔꯤ ꯀꯟꯗꯤꯁꯟꯗ ꯄꯨꯒꯦ ꯍꯥꯏꯕꯗꯨꯅꯦꯕ. ꯑꯗꯨꯅ ꯑꯩ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯂꯩꯈꯤꯕ ꯒ꯭ꯔꯍꯒꯤ ꯄꯣꯖꯤꯁꯟꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯀꯨꯊꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 1, 2, 3, 4, 5 ꯅꯠꯇ꯭ꯔꯒꯅ ꯁꯨꯀ꯭ꯔ ꯑꯗꯨ ꯑꯗꯥꯅ ꯏꯔꯒ ꯊꯝꯃꯤꯗꯣ, ꯆꯀ꯭ꯔ ꯔꯥꯎꯟ ꯑꯃꯗ ꯏꯔꯒ ꯊꯝꯃꯤꯗꯨꯅ ꯃꯇꯝꯗ ꯑꯩ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯩꯈꯤꯕ ꯒ꯭ꯔꯍꯒꯤ ꯄꯣꯖꯤꯁꯟꯗꯨ ꯏꯖꯕꯅꯦꯕ. ꯑꯗꯨꯒꯤ ꯄꯣꯖꯤꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯦ ꯐꯪꯁꯟ ꯇꯧꯅꯤꯕ. ꯑꯗꯨꯅ ꯑꯩꯁꯦ ꯐꯪꯁꯟ ꯇꯧꯔꯦ. ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯏꯁꯥꯁꯤꯗ ꯒ꯭ꯔꯍ 9 ꯍꯥꯏꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯐꯋꯦꯌꯔ 9 ꯍꯥꯞꯄꯒ ꯑꯩꯁꯦ ꯔꯣꯕꯣꯠꯀꯤ ꯇꯥꯏꯞꯇ ꯁꯣꯐꯋꯦꯌꯔ ꯍꯥꯞꯄꯒ ꯐꯪꯁꯟ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯒ꯭ꯔꯍ ꯁꯤꯅ ꯄꯨꯕꯅ ꯂꯥꯛꯀꯥꯟꯗ ꯇꯧꯖꯔꯛꯏꯅꯦꯕ ꯑꯩꯈꯣꯏ ꯐꯪꯁꯟ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯍꯤꯡꯉꯤꯁꯦ. ꯑꯗꯨꯅ ꯁꯅꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯍꯁꯤꯅ ꯄꯨꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯃꯥꯒꯤ ꯂꯩꯐꯝꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦꯀꯣ. ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯁꯤꯅ ꯆꯥꯎꯔꯥꯛꯄꯅꯦꯕꯀꯣ. ꯑꯐꯕ ꯄꯤꯕ ꯌꯥꯝ ꯌꯥꯎꯏ, ꯐꯠꯇꯕ ꯄꯤꯕ ꯌꯥꯝ ꯌꯥꯎꯏ. ꯑꯗꯨꯕꯨ ꯁ꯭ꯇ꯭ꯔꯒꯜꯗꯤ ꯂꯣꯏ ꯇꯧꯍꯜꯂꯛꯀꯅꯦꯕ. ꯁ꯭ꯇ꯭ꯔꯒꯜ ꯍꯥꯏꯁꯦ ꯑꯐꯕꯒꯤꯗꯃꯛꯇ, ꯐꯠꯇꯕꯒꯤꯗꯃꯛꯇ ꯑꯣꯏꯕ ꯌꯥꯏ, ꯑꯣꯏꯗꯕ ꯌꯥꯏ. ꯑꯗꯨꯗꯤ ꯃꯥꯒꯤ ꯆꯥꯔꯠꯇ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯒꯤ ꯃꯈꯥ ꯄꯣꯜꯂꯦ, ꯁꯅꯤꯗꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯗꯣ. ꯑꯗꯣ ꯁꯅꯤ ꯂꯩꯕꯁꯤꯗ, ꯂꯩꯐꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯛ ꯌꯥꯝ ꯇꯥꯔꯤꯁꯦ, ꯑꯣꯟꯊꯥ ꯑꯣꯟꯁꯤꯟꯕꯗꯤ ꯂꯣꯏ ꯌꯥꯏꯀꯣ. ꯑꯩ ꯏꯁꯥꯁꯤꯅ ꯑꯗꯨꯝ ꯐꯖꯅ ꯑꯩꯒꯤ ꯄꯥꯁ ꯂꯥꯏꯐꯇ ꯍꯥꯏꯇꯥꯔꯦ, ꯑꯩꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤda ꯑꯩꯒꯤ ꯃꯃꯥꯡ ꯃꯄꯣꯛꯀꯤꯅ ꯈꯪꯗ꯭ꯔꯦ. ꯃꯃꯥꯡ ꯃꯄꯣꯛꯀꯤꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯂꯩꯔꯝꯕ ꯌꯥꯏ, ꯑꯗꯥ ꯂꯩꯔꯝꯕ ꯌꯥꯏ. ꯑꯗꯨꯅ ꯆꯥꯎꯕ ꯋꯥꯔꯤ ꯑꯃꯅꯤ. ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯑꯩꯅ ꯉꯁꯤ ꯐꯥꯎꯁꯤꯗ ꯍꯤꯡꯉꯛꯄꯁꯤꯗ ꯑꯩ ꯀꯔꯤ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯕꯁꯤꯗꯅꯦꯕ ꯂꯥꯛꯀꯗꯣꯏꯁꯦ. ꯍꯣꯏ, ꯃꯃꯥꯡ ꯃꯄꯣꯛꯁꯨ ꯑꯗꯨꯝ ꯌꯥꯎꯗꯤ ꯌꯥꯎꯔꯛꯀꯗꯣꯏꯅꯤꯀꯣ, ꯌꯥꯎꯕꯗꯤ. ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯃꯇꯨꯡ ꯏꯟꯅꯅꯦꯕ ꯑꯩꯈꯣꯏꯅ ꯁꯅꯤꯒꯤ ꯑꯣꯏꯕ ꯃꯐꯝꯁꯦ ꯑꯃꯨꯛ ꯌꯦꯡꯉꯒ ꯈꯪꯗꯣꯏꯁꯤꯅ. ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯃꯃꯥꯡ ꯃꯄꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯃꯌꯥꯝ ꯑꯃ ꯃꯤ ꯎꯁꯤꯠꯇꯗꯅ ꯅꯝꯈꯥꯏꯔꯒ ꯂꯥꯛꯈꯤꯕ ꯃꯌꯥꯝ ꯂꯥꯛꯑꯦꯅ ꯈꯜꯂꯁꯦꯕ. ꯁꯅꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯄꯣꯖꯤꯁꯟꯁꯤꯁꯨ ꯈꯤꯇꯪ ꯐꯖꯗ꯭ꯔꯦꯅ ꯈꯜꯂꯁꯦꯕꯀꯣ. ꯁꯅꯤꯒꯤ ꯃꯇꯝ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯇꯥꯛ ꯄꯥꯏꯁꯜꯂꯛꯑꯅꯦꯕ ꯃꯥꯅ. ꯑꯣꯊꯣꯔꯥꯏꯖꯦꯁꯟꯁꯦ ꯃꯥꯅ ꯑꯣꯏꯈ꯭ꯔꯅꯦꯕ. ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯅ ꯇꯥꯛ ꯄꯥꯏꯈ꯭ꯔꯅꯤ. ꯅꯪ ꯅꯍꯥꯟꯈꯩ ꯀꯔꯤ ꯇꯧꯔꯝꯕ, ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯁꯤ ꯆꯨꯝꯊꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏ, ꯅꯪ ꯑꯩ ꯂꯥꯛꯑꯕꯅꯤꯅ ꯆꯨꯝꯊꯣꯛꯇꯕ ꯌꯥꯔꯣꯏꯁꯦ ꯍꯧꯔꯛꯑꯕꯅꯦꯕ. ꯑꯗꯨꯅ ꯁꯅꯤꯒꯤ ꯃꯇꯝꯁꯤꯗ ꯃꯤꯁꯤꯡꯁꯦ ꯑꯅꯝꯕꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯂꯣꯏꯅ ꯄꯤꯕ. ꯑꯗꯣ ꯁꯅꯤꯅ ꯄꯨꯔꯛꯑꯦ ꯍꯥꯏꯕꯒꯤ ꯇꯥꯏꯃꯤꯡꯗꯤ ꯈꯪꯗꯕ. ꯑꯗꯨꯅ ꯄꯨꯔꯛꯑꯀꯥꯟꯗ ꯁꯨꯝ ꯌꯥꯒꯗꯧꯕꯣꯏ ꯈꯟꯕ, ꯐꯒꯗꯧꯕꯣꯏꯈꯟꯕ, ꯇꯧꯔꯀꯥꯟꯗ ꯁꯨꯝ ꯄꯨꯊꯔꯛꯄ. ꯍꯟꯗꯛꯀꯤ ꯍꯥꯏꯇꯥꯔꯦ, ꯌꯦꯛꯅꯕ ꯉꯥꯛꯇ ꯉꯥꯏꯁꯜꯂꯛꯑꯦ ꯗꯥꯎ ꯌꯥꯔꯛꯇ꯭ꯔꯃꯤꯅ. ꯑꯗꯒꯤ ꯗꯥꯎ ꯌꯥꯔꯛꯇ ꯇꯥꯔꯒꯗꯤ ꯏꯃꯨꯡ ꯏꯁꯧ ꯂꯥꯡꯕ ꯍꯥꯏꯁꯦ ꯃꯍꯧꯁꯥꯅꯦꯕ. ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯁꯦ ꯅꯨꯄꯤ ꯑꯉꯥꯡꯗ, ꯍꯥꯏꯗꯤ ꯉꯝꯗꯕ ꯃꯤꯗꯨꯗ ꯇꯥꯏꯅꯕ, ꯁꯥꯎꯅꯤꯡꯕ, ꯑꯩꯅ ꯉꯝꯃꯦ ꯈꯨꯠ ꯍꯜꯂꯔꯣꯏꯗꯕ ꯃꯤꯗꯨꯗ ꯐꯨꯖꯟꯕ ꯍꯥꯏꯗꯣ, ꯑꯗꯨꯒꯤ
condition sum lakani sijuro loina mo record tawdune ba sani sina tawje nang warak ko matam da kayam yam khang ngada ge nangi nang na hangi tawru me am mingon de lawru me am to nangon dagi mina nang na mateng pang ge daw me am nangi tawum to pat taw ge daw me am jing dugi hisab to hoji to hokal abni na adugi result ne pir ko hawtu sei da isian ba yaro ai sininge ga siram dai du da ai kirakani ba thori yala thori pur chale ai as kiri na yum halle da dugi ta dum lakani Sani na quite sathi adai wa su ta wa hala ka doini ado wa ba je so do loina wa ni ha bu su leite ka kari ma ai na tawjar ba thau si chum na la ga mi gi mateng pang dana adagi ai na ngamjaba tawr tawr ga sum lak khiba mi ngun ju lanja da boy ba ta ga Sani matam na dum jara 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 ka bi gi ni pu khat pi gi ni ado ma na khwai di yeng se ko gi li chat chine bi yeng se ado Sani matam da mayam na tawnari ba pose Sani na pure phola ka tho koin thai na ko koina hing pa koina angang oi nga na oi nga yam tori Sani gi pholam ka tho Sani gi khoiram tho adai Sani mandir da chalu Hanuman mandir da chalu masi ne ba tor mi se aina masi sing se Sani haibsina karigumba sigumba khar ka tho khar ga ya ba ja la sine ya ba mi ju mayam le ya da mi ju mayam le kari maram gi no sidane mo ko ai no thigal isin thiu matam sida yare taw mi yagi ba mi ju adum lei ko adogi magi discipline na ma semja ba hata ado ama lei Sani gi matam sida sunya ya da ba point na ma ina khang e ba ko na de ko Sani gi matam sida hui wa di ni na warga ꯈꯣꯏꯒꯤ ꯂꯥꯏꯐꯝ ꯌꯥꯝ ꯆꯠꯄꯁꯦ ꯂꯥꯏꯐꯝ ꯆꯠꯄꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯁꯤꯃꯇ ꯇꯧꯕꯤꯌꯨ ꯁꯤꯃꯇ ꯌꯥꯝ ꯋꯥꯔꯦ ꯁꯤꯃꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯅ ꯑꯃꯗ ꯑꯃꯨꯛ ꯆꯣꯡ ꯑꯗꯒꯤ ꯑꯃꯗ ꯑꯃꯨꯛ ꯆꯣꯡ ꯑꯃꯗ ꯑꯃꯨꯛ ꯆꯣꯡ ꯁꯤꯅ ꯐꯒꯗ꯭ꯔꯅ ꯆꯠꯆꯔꯤꯕ ꯑꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯅꯧꯕ ꯃꯥꯏꯕꯤ ꯑꯃ ꯂꯩꯔꯦ ꯃꯥꯏꯕ ꯑꯃ ꯐꯥꯎꯒꯠꯂꯛꯑꯦ ꯑꯈꯪꯕ ꯑꯃ ꯊꯣꯛꯂꯛꯑꯦ ꯄꯥꯟꯖꯤ ꯑꯐꯥꯎꯕ ꯑꯃ ꯂꯥꯛꯑꯦ ꯁꯤꯗ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯁꯦ ꯍꯥꯏꯗꯅ ꯐꯒꯗ꯭ꯔꯅ ꯈꯜꯂꯒꯗꯤ ꯑꯗꯨꯝ ꯆꯠꯄ ꯐꯕꯗꯤ ꯁꯨꯝ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦ ꯑꯃꯗꯁꯨ ꯌꯦꯡꯉꯨ ꯌꯥꯗꯦ ꯑꯃꯗ ꯌꯦꯡꯉꯨ ꯌꯥꯗꯦ ꯑꯃꯗ ꯌꯦꯡꯉꯨ ꯌꯥꯗꯦ ꯁꯤꯁꯦ ꯌꯥꯝ ꯇꯧꯒꯜꯂꯦꯕ ꯑꯗ ꯂꯥꯏꯁꯤ ꯄꯥꯡꯈꯣꯛꯇ ꯈꯣꯏꯔꯝꯗꯣꯏꯅꯦꯕ ꯀꯟꯕꯤꯌꯨ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯋꯥꯍꯟꯕꯁꯦ ꯐꯍꯟꯕꯤꯌꯨ ꯐꯕꯗꯤ ꯁꯨꯡꯅꯥꯏ ꯅꯥꯏꯗꯕ ꯑꯗ ꯂꯥꯏꯁꯤꯗ ꯇꯥꯏꯅꯔꯛꯀꯗꯣꯏꯅꯦꯕ ꯑꯗ ꯂꯥꯁꯇ ꯁꯅꯤꯁꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯁꯅꯤꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅ ꯁꯅꯤꯁꯤꯅ ꯄꯨꯔꯛꯄ ꯇꯥꯏꯃꯤꯡꯗ ꯋꯥꯔꯛꯄꯗꯨꯒꯤ ꯄꯣꯠꯅꯤꯀꯣ ꯑꯗ ꯁꯅꯤꯁꯤꯅ ꯄꯥꯝꯃꯝꯕ ꯄꯣꯠꯁꯤꯅ ꯀꯔꯤ ꯄꯥꯝꯃꯝꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯂꯥꯏ ꯍꯥꯏꯗꯤ ꯃꯤꯁꯦ ꯊꯥꯖꯒꯅꯣ ꯍꯥꯏꯕ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯃꯤꯁꯦ ꯁꯨꯡꯊꯥ ꯊꯥꯖꯒꯅꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯛꯏꯁꯦ ꯅꯊꯟꯗꯅꯤ ꯅꯪ ꯅꯁꯥꯒꯤ ꯑꯣꯏꯕ ꯊꯧꯗꯥꯡ ꯃꯁꯛ ꯈꯪꯉꯨ ꯅꯪ ꯀꯔꯤ ꯇꯧꯒꯗꯒꯦ ꯀꯔꯤ ꯀꯔꯝꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯨꯕꯒꯦ ꯍꯥꯏꯕꯗꯣ ꯊꯤꯔꯣ ꯀꯔꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤ ꯀꯩꯝꯇ ꯑꯩꯅ ꯌꯨꯝ ꯄꯥꯟ ꯇꯥꯔꯒꯗꯤ ꯑꯩ ꯑꯉꯥꯡ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯥ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯒꯤ ꯃꯆꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡꯁꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯅꯨꯄꯤꯗꯨꯒꯤꯁꯨ ꯃꯃꯥ ꯃꯄꯥ ꯅꯨꯄꯥꯒꯤꯗꯨꯒꯤꯁꯨ ꯃꯃꯥ ꯃꯄꯥ ꯂꯣꯏ ꯂꯩꯔꯤꯉꯩꯗ ꯁꯤꯒꯤ ꯊꯧꯗꯥꯡꯁꯤꯡꯁꯦ ꯀꯥꯏꯗꯅ ꯆꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯤꯅꯦꯕ ꯈꯪꯗꯦ ꯎꯗꯦ ꯍꯩꯇꯦ ꯍꯥꯏꯕꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯤꯗ ꯆꯠꯂꯒ ꯅꯣꯟꯖꯕ ꯑꯃꯒꯤꯁꯨ ꯌꯥꯅꯕ ꯆꯠꯄ ꯑꯗꯨꯒ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯁꯤꯟꯐꯝ ꯑꯃ ꯀꯔꯤꯅꯣ ꯌꯦꯡꯁꯤꯟꯕ ꯁꯤꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯃꯁꯤꯗ ꯁꯤ ꯆꯠꯇꯗꯤ ꯂꯥꯏ ꯈꯨꯔꯨꯝꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯁꯅꯤꯅ ꯍꯥꯏꯁꯦ ꯗ꯭ꯌꯨꯇꯤ ꯇꯧ ꯍꯥꯏꯕꯅꯦꯕ ꯅꯪ ꯂꯥꯏ ꯈꯨꯔꯨꯝꯗꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯗꯅ ꯑꯩ ꯁꯤ ꯇꯧꯔꯗꯤ ꯁꯤ ꯂꯥꯛꯑꯅꯤ ꯁꯤ ꯇꯧꯔꯗꯤ ꯁꯤ ꯂꯥꯛꯑꯅꯤ ꯍꯥꯏꯕꯒꯤ ꯃꯣꯟꯗ꯭ꯔꯪ 사갈라가 담마가 본시 렌바 라까니 나 칸바 마tam기 마뚱이나 afaba lakani khallaga thabak ti sungdok tokdobi wakhanda da makhanda khanbido adu yaroi wakhan khangnu thabak toksinaba any thabak amafam laba pikpa chawba adu ada haibelite nangi pusi kongsa sida hojik paisa darkar roi mathau tare adu paisa talu haibne paisa chawkhan nabagi mathau tare adu paisa chawkhan nabagi knowledge tu lawba tare akhang ahi tanau thiu adu thabak oina pangtho haiba graha oiler me ba thi matam sida mana thi matam sida paisa tanba haita hojigan de paisa dum loi oinaram ne ko paisa tanbagi lambi sida chatpase paisa se kramai thokadage hapu je khoin thiba tabane ada paisa tanba khak natabida kwakhan chilan ngani thawk chilan ngani aina aiji yam ware paisa thoktre lining gadi phadau male
ꯑꯗꯒꯤ ꯖꯟꯇ꯭ꯔ ꯑꯃ ꯁꯤꯔꯒ ꯅꯠꯇ꯭ꯔꯒꯅ ꯈꯨꯗꯣꯞ ꯑꯃ ꯁꯤꯔꯒ ꯅꯨꯡ ꯑꯃ ꯁꯤꯔꯒ ꯕ꯭ꯔꯦꯁꯂꯦꯠ ꯁꯤꯔꯒ ꯐꯒꯗꯕ ꯃꯥꯜꯂꯦꯅ ꯑꯩꯈꯣꯏꯁꯨ ꯄꯪꯆꯠꯇ ꯆꯠꯇꯣꯏꯅꯦꯕ ꯋꯥꯈꯟꯗꯤ ꯑꯗꯨꯝ ꯆꯤꯟꯗꯣꯏꯅꯦꯕ ꯀꯩꯒꯨꯝꯕ ꯑꯋꯥꯕꯗꯣ ꯀꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯗ ꯑꯩꯁꯦ ꯑꯗꯨꯝ ꯆꯠꯍꯟꯗꯣꯏꯅꯦꯕ ꯕ꯭ꯔꯦꯟ ꯐꯪꯁꯟ ꯇꯧꯍꯜꯂꯛꯏꯁꯦ ꯑꯗꯣ ꯕ꯭ꯔꯦꯟꯗꯗꯤ ꯄ꯭ꯔꯦꯁꯔꯁꯦ ꯑꯗꯨꯝ ꯂꯩꯅꯤꯕ ꯑꯗꯨꯒꯤ ꯄ꯭ꯔꯦꯁꯔꯗꯨꯅꯦꯕ ꯊꯕꯛꯇ ꯁꯨꯔꯒꯅ ꯊꯕꯛꯁꯦ ꯑꯗꯨꯝ ꯁꯨꯡꯄꯥꯠ ꯄꯥꯠꯇꯕ ꯊꯕꯛꯁꯦ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯗ ꯅꯣꯡꯃꯒꯤ ꯊꯕꯛ ꯑꯃ ꯁꯨꯍꯧꯗ꯭ꯔꯒꯗꯤ ꯀꯩꯅꯣꯝ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯕ ꯃꯣꯏꯁꯦ ꯁꯟꯅꯤꯒꯤ ꯃꯄꯥꯡꯒꯜ ꯌꯥꯝ ꯀꯟꯕ ꯑꯗꯨꯝ ꯁꯟꯅꯤꯒꯤ ꯇꯥꯏꯃꯤꯡ ꯑꯗꯨꯝ ꯇꯥꯕ ꯑꯗꯨꯝ ꯑꯣꯏꯔꯝꯒꯗꯕꯅꯦꯕ ꯑꯗꯨꯗꯨꯅ ꯗ꯭ꯌꯨꯇꯤ ꯍꯥꯏꯕꯁꯦ ꯗ꯭ꯌꯨꯇꯤ ꯁ꯭ꯀꯤꯞ ꯇꯧꯒꯅꯨ ꯍꯥꯏꯕꯁꯤꯅꯦꯕ ꯁꯟꯅꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯏꯕ ꯃꯔꯨꯁꯦ ꯇꯨꯝꯕ ꯂꯩꯊꯣꯛꯄ ꯌꯥꯔꯣꯏ ꯅꯣꯡꯃꯒꯤ ꯅꯪꯅꯦ ꯗꯣꯛꯇꯔꯅ ꯅꯠꯇ꯭ꯔꯒꯅ ꯑꯈꯪ ꯑꯍꯩꯅ ꯄꯨꯡ 9 ꯇꯨꯝꯒꯗꯧꯅꯤ 13 ꯇꯨꯝꯒꯗꯧꯅꯤ ꯃꯤꯅꯤꯃꯝꯗ ꯂꯩꯁꯤꯡꯁꯦ ꯅꯋꯥ ꯂꯧꯔꯨꯅꯨ ꯅꯪꯗꯤ ꯍꯧꯖꯤꯛ ꯄꯨꯡ 2ꯗ ꯇꯨꯝꯃꯁꯨ 1ꯗ ꯇꯨꯝꯃꯁꯨꯅꯦ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯗꯣ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯊꯕꯛ ꯇꯧ ꯅꯪ ꯍꯧꯖꯤꯛ ꯄꯩꯁꯥ ꯇꯥꯟꯕ ꯃꯇꯝꯅꯤ ꯅꯪ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯅꯤ ꯅꯪ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝꯅꯤꯅ ꯑꯗꯨꯒꯤ ꯗ꯭ꯌꯨꯇꯤꯗꯣ ꯅꯪ ꯁꯥꯇ꯭ꯔ ꯑꯣꯏꯗꯤ ꯁꯥꯇ꯭ꯔꯒꯤ ꯑꯣꯏꯅ ꯗ꯭ꯌꯨꯇꯤ ꯇꯧ ꯌꯨꯝ ꯄꯨꯔꯛꯇꯥꯗꯤ ꯌꯨꯝ ꯄꯨꯕꯒꯤ ꯗ꯭ꯌꯨꯇꯤꯗꯣ ꯂꯥꯡꯐꯥꯡ ꯇꯧꯒꯅꯨ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯤꯛ ꯔꯨꯜꯁꯤꯗ ꯆꯠꯄ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯁꯅꯤꯅ ꯌꯦꯡꯉꯝꯃꯤꯁꯦ ꯑꯗ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯑꯦꯂꯥꯏꯟꯃꯦꯟꯁꯦ ꯑꯩꯅ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯑꯦꯇꯦꯁ ꯇꯧꯁꯜꯂꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯣꯔꯃꯨꯂꯥꯁꯦ ꯄꯥꯟꯁꯤꯜꯂꯒ ꯑꯩ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯆꯠꯄ ꯃꯇꯝꯗ ꯁꯅꯤꯁꯤꯅ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯅꯦꯒꯦꯇꯤꯞ ꯏꯅꯔꯖꯤ ꯄꯤꯕ ꯍꯥꯏꯁꯤꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ ꯄꯤꯁꯨ ꯁꯨꯡꯄꯤ ꯄꯤꯗꯦꯕ ꯑꯩꯒꯤ ꯑꯀꯥꯕꯗ ꯑꯀꯥꯕ ꯑꯗꯨꯝ ꯄꯤꯔꯛꯀꯅꯦꯕ ꯏꯁꯇ꯭ꯔꯒꯜꯗꯤ ꯇꯧꯍꯟꯅꯤ ꯅꯪꯅ ꯄꯥꯝꯃꯤꯁꯤꯒꯤ ꯇꯥꯔꯒꯦꯠꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯣꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯁꯥꯗꯤ ꯂꯣꯏ ꯂꯩꯅꯩꯀꯣ ꯑꯁꯥ ꯑꯩ ꯄꯩꯁꯥ ꯑꯁꯨꯛ ꯄꯥꯏꯔꯕ ꯁꯤ ꯇꯧꯕ ꯁꯤ ꯇꯧꯕꯅ ꯄꯩꯁꯥ ꯄꯥꯏꯕꯗꯣ ꯅꯪꯉꯣꯟꯗ ꯍꯣꯏ ꯐꯔꯦ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯄꯥꯝꯃꯦ ꯅꯪ ꯊꯥ ꯑꯃꯒꯤ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯊꯣꯛꯄ ꯄꯥꯝꯃꯦ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯊꯣꯛꯄ ꯄꯥꯝ ꯇꯥꯔꯒꯗꯤ ꯅꯪ ꯊꯕꯛ ꯁꯨꯗꯕ ꯌꯥꯔꯣꯏ ꯅꯪ ꯇꯁꯦꯡꯅ ꯄꯥꯝꯕꯔ ꯁꯤꯅꯦꯕ ꯑꯩꯈꯣꯏꯗꯤ ꯄꯥꯝꯃꯦ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯁꯣꯔꯠꯀꯠ ꯊꯤꯔꯛꯑꯅꯦꯕ ꯁꯣꯔꯠꯀꯠ ꯊꯤꯔꯛꯄꯗꯒꯤꯗꯤ ꯍꯣꯟꯗꯥꯔ ꯅꯪꯅ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯄꯥꯝꯈꯤꯗꯣ ꯑꯗꯨꯗꯤ ꯇꯛꯈꯥꯏꯕ ꯇꯥꯔꯦ ꯇꯛꯈꯥꯏꯔꯛꯀꯅꯦꯕ ꯑꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯊꯕꯛꯁꯦ ꯇꯧꯏ ꯑꯣꯏꯗꯦ ꯇꯧꯏ ꯑꯣꯏꯗꯦ ꯇꯧꯏ ꯑꯣꯏꯗꯦ ꯇꯦꯛ 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 ꯑꯩꯈꯣꯏꯒꯤ ꯀꯣꯟꯅꯕꯣꯏ ꯀꯣꯟꯅꯗꯕꯣꯏ ꯂꯩꯔꯦꯅ ꯇꯧꯔꯦꯅ ꯈꯜꯂꯁꯦꯕ ꯀꯣꯟꯅꯔꯦ 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 ꯁꯨꯝ ꯆꯠꯂꯀꯥꯟꯗ ꯁꯅꯤꯁꯤꯅ ꯍꯥꯏꯁꯤꯅ ꯁꯤꯐꯧꯇꯪ ꯅꯪꯒꯤ ꯏꯅꯔꯖꯤꯗꯣ ꯐꯨꯜ ꯑꯝꯇꯪ ꯑꯣꯏꯍꯟꯀꯣ ꯐꯖꯅ ꯈꯪꯒꯣ ꯃꯍꯩꯗꯣ ꯈꯤꯇꯪ ꯍꯩꯔꯛꯑꯦ ꯍꯥꯏꯔꯦ ꯈꯤꯇꯪ ꯈꯪꯉꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯅꯪ ꯍꯦꯛꯇ ꯍꯧꯅꯤ ꯍꯥꯏꯕꯗꯣ ꯌꯥꯔꯣꯏ ꯄꯩꯁꯥ ꯍꯦꯛꯇ ꯀꯔꯣꯔ ꯂꯥꯛꯀꯅꯤꯗꯣ ꯌꯥꯔꯣꯏ ꯀꯔꯣꯔ ꯑꯃ ꯊꯥ ꯑꯃꯗ ꯀꯔꯣꯔ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯂꯥꯛꯄ ꯍꯥꯏꯁꯦ ꯁ꯭ꯇꯦꯞ ꯌꯥꯝ ꯆꯪꯉꯦ ꯑꯗꯨꯒꯤ ꯁ꯭ꯇꯦꯞꯁꯤꯡꯗꯣ ꯍꯥꯟꯅ ꯈꯪꯍꯟꯈꯤꯅꯦꯕ ꯑꯗꯨꯒ ꯌꯥꯔꯦ ꯍꯥꯏꯔꯒꯅ ꯃꯄꯨꯡ ꯐꯥꯔꯦ ꯀꯥꯟꯗ ꯇꯦꯞ ꯊꯥ ꯑꯃꯗ ꯂꯨꯄꯥ 2,000 ꯊꯣꯛꯂꯛꯀꯅꯤ 2 5 10 10 50 50 ꯁꯨꯝ ꯊꯣꯛꯂꯀꯥꯟꯁꯤꯗ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯊꯣꯛꯄꯒꯤ ꯇꯥꯔꯒꯦꯠꯁꯦ ꯂꯥꯛꯍꯜꯂꯛꯀꯗꯣꯏꯅꯦꯕ ꯁꯤꯒꯤ ꯇꯥꯔꯒꯦꯠꯁꯤꯗꯅꯦꯕ ꯁꯤꯒꯤ ꯂꯝꯕꯤꯁꯤꯅꯦꯕ ꯁꯅꯤꯅ ꯍꯥꯏꯁꯦ ꯑꯗꯨꯅ ꯊꯥ ꯑꯃꯗ ꯂꯨꯄꯥ 1,00,000 ꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯂꯨꯄꯥ 1,00,000 ꯑꯃꯗꯨꯒꯤ ꯇꯥꯔꯒꯦꯠꯁꯦ ꯍꯥꯟꯅ ꯑꯩꯅ ꯈꯪꯖꯔꯤꯕ ꯃꯍꯩ ꯑꯩꯅ ꯆꯠꯂꯤꯕ ꯄꯣꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞꯁꯦ ꯄꯤꯔꯛꯀꯅꯦꯕ ꯃꯥꯗꯤ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯄꯤꯕꯅꯦ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯅꯠꯇ꯭ꯔꯗꯤ ꯁꯣꯔꯠꯀꯠꯇ ꯁꯨꯡꯌꯥ ꯌꯥꯔꯣꯏꯁꯤꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯇꯥꯔꯒꯦꯠꯇꯣ ꯃꯇꯝ ꯑꯁꯨꯛꯀꯤ ꯃꯅꯨꯡꯗ ꯐꯪꯕ ꯐꯪꯗꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯟꯖꯔꯤꯕ ꯇꯥꯔꯒꯦꯠꯇꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯄ꯭ꯂꯁ ꯍꯣꯠꯅꯕꯒꯤꯁꯨ ꯃꯈꯥ ꯄꯣꯜꯂꯦꯕ ꯑꯗꯨꯅ ꯀꯣꯛ ꯕ꯭ꯔꯦꯟꯁꯤꯁꯨ ꯈꯔ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯑꯗꯣ ꯑꯅꯧ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯦꯕ ꯁꯤꯁꯦ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯁꯨꯃꯥꯏꯅ ꯇꯧꯗꯔꯗꯤ ꯁꯤ ꯌꯥꯝ ꯊꯨꯅ ꯐꯪꯅꯤ ꯈꯣꯠꯅꯤ ꯑꯗꯨꯗ ꯁ꯭ꯇꯦꯞꯇꯨ ꯆꯨꯝꯃꯛꯄ ꯃꯇꯝꯗꯗꯤ ꯕ꯭ꯔꯦꯟꯁꯦ ꯃꯁꯥ ꯃꯊꯟꯇ ꯕ꯭ꯔꯥꯟꯁ ꯈꯥꯏꯗꯣꯔꯛꯀꯅꯦꯕ ꯑꯗꯨꯝ ꯅꯠꯇ꯭ꯔꯤꯐꯥꯎꯗꯅꯦ ꯕ꯭ꯔꯦꯟꯁꯤꯗꯁꯨ ꯈꯟꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯝ ꯃꯥꯅ ꯂꯤꯃꯤꯠꯇ ꯊꯝꯃꯛꯀꯅꯦꯕ ꯑꯗꯨꯅ ꯂꯤꯃꯤꯠꯇ ꯊꯝꯃꯛꯄꯒꯤ ꯉꯝꯃꯛꯇꯕꯒꯤꯅꯤ ꯃꯤꯑꯣꯏꯕꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯊꯨꯅ ꯄꯥꯝꯕꯅꯤꯅ ꯁꯅꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯍꯁꯤꯒꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯒꯗꯤ ꯌꯥꯝꯅ ꯑꯦꯟꯇꯤꯒꯤ ꯇꯥꯏꯞꯇ ꯃꯌꯥꯝꯁꯤꯅ ꯂꯣꯏ ꯂꯧꯅꯩꯌꯦꯕ ꯑꯗꯨꯅꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯅꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯗ ꯄꯥꯟꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯈꯣꯡꯉꯦ ꯍꯥꯏꯁꯦ ꯁꯅꯤ ꯑꯃ ꯂꯥꯛꯑꯗꯤ ꯑꯣ ꯍꯥꯏ ꯗꯣꯁꯥ ꯑꯆꯧꯕ ꯂꯩꯔꯦꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯒꯤ ꯇꯥꯏꯃꯤꯡ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯍꯥꯟꯅ ꯋꯥꯕ ꯍꯧꯋꯦꯕ ꯑꯗꯨꯅ ꯁꯅꯤ ꯍꯦꯛ ꯂꯥꯛꯑꯕ ꯍꯔꯥꯎꯕꯤꯌꯣꯕ ꯄꯨꯟꯁꯤ ꯑꯁꯦꯡꯕ ꯃꯍꯥꯎ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯈꯪꯒꯗꯕ ꯃꯇꯝ ꯌꯧꯁꯜꯂꯛꯑꯦ ꯑꯩꯅ ꯍꯥꯟꯅꯩ ꯈꯪꯉꯨꯗꯕꯁꯤꯡꯗꯣ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯆꯠꯅ ꯀꯥꯡꯂꯣꯟ ꯈꯪꯉꯨꯗꯕꯁꯤꯡꯗꯣ ꯈꯪꯕꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯖꯤꯜꯂꯛꯑꯣ ꯑꯗꯨꯗ ꯄꯦꯟꯊꯣꯛꯑꯣ ꯑꯗꯨꯅ ꯁꯅꯤꯒꯤ ꯍꯦꯛ ꯇꯥꯏꯃꯤꯡ ꯂꯥꯛꯑꯕ ꯃꯣꯃꯣꯟ ꯃꯤꯅꯣ ꯑꯃꯒ ꯂꯣꯏꯅꯅꯅꯦ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯊꯣꯛꯑꯣ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯣ ꯁꯤꯗꯩꯗ ꯏꯒꯣ ꯌꯥꯎꯕ ꯌꯥꯗꯦ ꯁꯅꯤꯗꯤ ꯏꯒꯣ ꯍꯦꯛ ꯌꯥꯎ ꯇꯥꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯀꯩꯒꯤꯅꯣꯗꯤ ꯁꯟꯁꯦ ꯏꯒꯣꯅꯦꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯍ ꯑꯃꯒꯤ ꯁꯟꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯦꯇꯔꯟꯁꯤꯒ ꯃꯄꯥ ꯃꯆꯥꯒꯤ ꯋꯥꯔꯤꯗꯤ ꯂꯩ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯣꯏꯅꯤꯁꯦ ꯄꯨꯔꯥ ꯑꯣꯄꯣꯖꯤꯠꯅꯦꯕ ꯑꯦꯟꯇꯤꯅꯦꯕ ꯑꯦꯟꯇꯤ ꯑꯣꯏꯕꯅꯤꯅ ꯏꯒꯣꯁꯦ ꯑꯩꯈꯣꯏ ꯁꯅꯤꯁꯤꯗ ꯌꯥꯎꯕ ꯌꯥꯗꯦꯕ ꯁꯅꯤꯅ ꯄꯨꯔꯛꯄ ꯃꯇꯝꯗꯗꯤ ꯏꯒꯣ ꯊꯥꯗꯣꯛꯄꯤꯌꯣ ꯑꯗꯣ ꯃꯤꯅ ꯐꯨꯔꯛꯑꯒꯁꯨ ꯑꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯥꯛꯑꯣ
ꯇꯨꯃꯤꯟꯅ ꯂꯥꯛꯄꯗꯣ ꯑꯩ ꯅꯣꯡꯉꯥꯜꯂ ꯀꯥꯅꯤ ꯐꯨꯔꯛꯏꯕ ꯃꯤꯗꯣ ꯑꯗꯨꯝ ꯅꯣꯡꯉꯥꯜꯂ ꯗꯥꯎꯟ ꯆꯠꯈ꯭ꯔꯅꯦꯕ ꯍꯧꯔꯅꯦꯕ ꯑꯗꯨꯝ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯗ ꯃꯥ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯑꯗꯨ ꯑꯗꯥꯅ ꯑꯩꯅ ꯖꯁꯃꯦꯟ ꯄꯤꯕ ꯌꯥꯗꯦꯕ ꯁꯅꯤꯗꯤ ꯑꯩ ꯌꯥꯎꯁꯜꯂꯨꯕꯁꯨ ꯌꯥꯗꯦꯕ ꯏꯁꯨꯁꯤꯗ ꯁꯥꯒꯠꯂꯒ ꯌꯥꯎꯁꯜꯂꯨ ꯌꯥꯔꯣꯏꯕ ꯑꯩꯗꯤ ꯃꯤꯅꯥꯏꯅꯤꯅ ꯑꯩ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯖꯒꯦ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯍꯥꯏꯔꯒꯅ ꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯒꯤꯅꯦ ꯑꯩꯁꯦ ꯑꯗꯨꯝ ꯃꯁꯥ ꯃꯊꯟꯇ ꯀꯥꯔꯛꯀꯅꯤ ꯑꯩꯅ ꯇꯧꯖꯔꯨꯕ ꯇꯥꯔꯒꯦꯠꯁꯤꯡꯁꯦ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯌꯥꯝ ꯆꯪꯉꯦꯕꯀꯣ ꯈꯥꯡꯕ ꯀꯟꯕꯒꯤ ꯋꯤꯟ ꯄꯋꯥꯔ ꯌꯥꯝ ꯆꯪꯉꯦ ꯑꯗꯨꯅ ꯋꯤꯜ ꯄꯋꯥꯔꯁꯦ ꯈꯥꯡꯕꯒꯤꯁꯦ ꯈꯔ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯂꯩꯁꯨ ꯑꯗꯨꯝ ꯉꯝꯍꯜꯂꯛꯄꯅꯦꯕꯀꯣ ꯀꯩꯅꯣꯗꯤ ꯋꯥꯔꯗꯤ ꯃꯤꯁꯤꯡꯁꯦ ꯑꯗꯨꯝ ꯈꯥꯡꯉꯛꯄꯅꯦꯕ ꯑꯁꯨꯛ ꯀꯨꯏꯅ ꯋꯥꯔꯕꯣꯏ ꯁꯤꯒꯤ ꯈꯨꯋꯥꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯋꯤ ꯍꯥꯏꯗꯤ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯇꯣꯜꯂꯤꯉꯩꯗ ꯁꯣꯝꯗ ꯑꯅꯥꯕ ꯑꯃꯨꯛ ꯂꯥꯛꯁꯟꯕꯁꯦ ꯑꯅꯥꯕ ꯑꯃꯨꯛ ꯂꯥꯛꯑꯒ ꯁꯣꯝꯗ ꯂꯨꯄꯥ ꯂꯤꯁꯤꯡ 20, 30, 40 ꯆꯪꯒꯅꯤꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯄꯁꯦ ꯑꯗꯨꯅꯤꯗ ꯁꯣꯝꯗ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯁꯤꯡꯅꯅꯕꯒꯤ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯁꯣꯝꯗ ꯑꯅꯥꯕ ꯑꯃ ꯂꯥꯛꯁꯜꯂꯕꯅꯤꯅ ꯄꯩꯁꯥꯁꯦ ꯍꯦꯟꯅ ꯆꯠꯁꯜꯂꯛꯏꯅꯦꯕ ꯑꯗꯨꯅ ꯋꯥꯕ ꯀꯩꯅꯣꯅꯦ ꯂꯥꯏꯟ ꯇꯝꯕ ꯑꯃ ꯂꯥꯛꯆꯔꯁꯅꯨ ꯌꯦꯡꯉꯁꯤꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯠꯄꯁꯦ ꯁꯤꯁꯦ ꯄꯦꯁꯟ ꯂꯥꯛꯄ ꯍꯧꯔꯕꯅꯦꯕ ꯁꯤꯁꯦ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯅ ꯈꯥꯡꯕꯁꯦ ꯉꯝꯃꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯄꯩꯁꯥꯗꯨꯒꯤ ꯋꯥꯔꯤ ꯅꯠꯇꯦꯕ ꯑꯩ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤꯡꯁꯦ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯕ꯭ꯔꯥꯁꯦ ꯆꯦꯛ ꯇꯧꯔꯛꯏꯅꯦꯕ ꯃꯥꯅ ꯑꯗꯨꯅ ꯄꯩꯁꯥ ꯇꯣꯜꯂꯦ ꯍꯥꯏꯁꯨꯅꯦ ꯈꯟꯕꯤꯔꯨꯅꯣꯕ ꯌꯥꯝ ꯋꯥꯔꯨꯅꯣꯕ ꯋꯥꯗ ꯌꯥꯄꯣꯠꯇꯦ ꯑꯗꯨꯝ ꯋꯥꯗꯣꯏꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯋꯥꯈꯜꯗ ꯁꯤꯒꯤ ꯄꯣꯏꯟꯁꯦ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩ ꯁꯣꯝꯀꯥꯟꯗ ꯂꯨꯄꯥ ꯂꯥꯈ 5 ꯇꯣꯜꯂꯝꯕꯁꯦ ꯁꯣꯝꯀꯥꯟꯗ ꯂꯥꯈ 5ꯗꯨ ꯁꯤꯡꯕ ꯄ꯭ꯂꯁ ꯑꯩꯅꯗꯤ ꯃꯇꯝꯗꯨꯗ ꯂꯨꯄꯥ ꯂꯥꯈ 10 ꯇꯥꯟꯅꯕꯒꯤꯗꯃꯛꯇ ꯃꯤꯉꯣꯟꯗꯒꯤ ꯂꯥꯈ 5 ꯄꯨꯔꯨꯔꯒ ꯃꯤ ꯑꯇꯣꯞꯄꯗ ꯁꯥꯟꯇꯣꯛꯄ ꯑꯣꯏꯔꯨꯕꯗꯒꯤ ꯑꯩꯁꯦ ꯂꯨꯄꯥ ꯂꯥꯈ 5ꯗꯨꯁꯨ ꯁꯤꯡꯕ ꯉꯝꯗꯕ ꯂꯥꯈ 5ꯗꯨꯁꯨ ꯃꯤꯅ ꯍꯥꯠꯈꯤꯕ ꯁꯣꯝꯗ ꯑꯩ ꯂꯨꯄꯥ ꯂꯥꯈ 5ꯁꯦ ꯁꯤꯡꯍꯧꯗꯣꯏꯅꯦꯕ ꯑꯩꯅ ꯂꯨꯄꯥ ꯂꯥꯈ ꯗꯕꯜ ꯇꯥꯏꯝꯁ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯒꯤ ꯏꯒꯣꯗꯨꯅ ꯍꯥꯏꯇꯥꯔꯦ ꯃꯌꯥꯗꯨꯅ ꯌꯥꯎꯁꯜꯂꯨꯕꯗꯩ ꯆꯪꯉꯨꯕꯗꯩ ꯂꯧꯔꯨꯗꯣꯏꯅꯦꯕ ꯑꯗꯨ ꯃꯁꯤꯁꯦ ꯄꯣꯠꯁꯦ ꯋꯥꯔꯀꯥꯟꯁꯦ ꯇꯛꯈꯥꯏꯔꯦ ꯑꯩꯁꯦ ꯊꯕꯛ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯄꯩꯁా ꯁꯣꯝꯀꯥꯟꯗꯗꯤ ꯇꯛꯁꯜꯂꯛꯏꯕꯅꯤꯅ ꯄꯤꯗꯕ ꯌꯥꯔꯔꯣꯏꯕ ꯊꯕꯛꯁꯦ ꯇꯧꯅꯤꯡꯉꯛꯑꯅꯦꯕ ꯀꯔꯤ ꯊꯕꯛ ꯇꯧꯁꯤꯒꯦꯅ ꯑꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛꯁꯦ ꯇꯧꯔꯛꯑꯅꯤ ꯇꯦꯛ ꯄꯩꯁꯥꯁꯦ ꯐꯪꯕ ꯍꯧꯔꯛꯑꯅꯦꯕ ꯃꯥꯒꯤ ꯂꯨꯄꯥ ꯂꯥꯈ 5ꯗꯨ ꯁꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯊꯕꯛ ꯁꯨꯡꯇꯧ ꯇꯧꯔꯝꯗꯕ ꯃꯇꯝ ꯑꯃꯗ ꯄꯩꯁా ꯊꯣꯛꯑꯝꯗꯕ ꯃꯤꯉꯣꯟꯗꯒꯤ ꯑꯃꯗꯤ ꯄꯨꯔꯒ ꯑꯃꯗꯤ ꯁꯤꯡꯇꯣꯛꯑꯒ ꯁꯨꯝ ꯌꯥꯔꯝꯕ ꯄꯣꯠꯁꯤꯡꯗꯣ ꯑꯩ ꯍꯧꯖꯤꯛ ꯄꯩꯁꯥ ꯊꯣꯛꯂꯛꯑꯅꯤ ꯑꯩꯅ ꯊꯥ ꯑꯃꯗ ꯁꯣꯝꯗ ꯂꯨꯄꯥ ꯂꯥꯈ 5 ꯁꯤꯡꯅ ꯍꯣꯠꯅꯕꯗꯗꯤ ꯁꯣꯝꯗꯗꯤ ꯃꯇꯝ ꯊꯥꯔꯛꯑꯦꯅ ꯈꯜꯂꯣ ꯃꯁꯤ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯗꯕ ꯌꯥꯔꯛꯑꯔꯣꯏ ꯄꯩꯁా ꯌꯥꯝ ꯊꯣꯛꯄ ꯑꯃꯅꯤ ꯈꯪꯗꯦ ꯇꯧꯗꯕ ꯌꯥꯔꯛꯑꯔꯣꯏꯕ ꯑꯗꯨꯒꯤ ꯊꯣꯛꯄ ꯃꯌꯥꯝꯁꯤꯡꯗꯣ ꯂꯨꯄꯥ ꯂꯥꯈ 5ꯁꯦ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯁꯤꯡꯗꯣꯛꯈ꯭ꯔꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯝꯕꯔ 1ꯗꯨꯗꯒꯤ ꯍꯧꯔꯔꯣꯏ ꯀꯩꯅꯣꯗ ꯑꯩꯗꯤ ꯍꯥꯟꯅ ꯆꯠꯁꯜꯂꯨꯔꯦ ꯄꯩꯁꯥ ꯊꯣꯛꯄꯗꯨꯅ ꯄꯩꯁꯥꯁꯦ ꯁꯤꯡꯗꯣꯛꯈ꯭ꯔꯕꯅꯤꯅ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯊꯣꯛꯑꯒ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨꯗ ꯑꯗꯨꯝ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯍꯧꯔꯅꯦꯕ ꯁꯤꯁꯤꯅꯦꯕ ꯁꯅꯤꯁꯤꯅ ꯄꯤꯔꯤꯕ ꯀꯩꯅꯣꯁꯦ ꯊꯕꯛ ꯇꯧ ꯍꯥꯏꯕꯅꯦꯕ ꯊꯕꯛ ꯇꯧ ꯂꯦꯝꯆꯥ ꯆꯥꯕ ꯌꯥꯔꯣꯏ ꯃꯤꯉꯣꯟꯗꯒꯤ ꯃꯨꯜꯂ ꯇꯥꯔꯒꯗꯤ ꯅꯪ ꯗꯕꯜ ꯇꯥꯏꯝ ꯁꯤꯡꯒꯅꯤ ꯅꯪ ꯍꯦꯟꯅ ꯋꯥꯒꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯄꯥꯝꯃꯤꯕ ꯇꯥꯔꯒꯦꯠꯇꯨꯗꯤ ꯀꯝꯄꯜꯁꯔꯤ ꯐꯪꯍꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯁꯣꯝꯗ ꯂꯨꯄꯥ ꯂꯥꯈ 5 ꯁꯤꯡꯅꯕ ꯍꯣꯠꯅꯕꯁꯤda ꯑꯩ ꯁꯣꯝꯀꯥꯟꯗꯅ ꯂꯨꯄꯥ ꯂꯥꯈ 50 ꯍꯦꯟꯅ ꯇꯥꯜꯂꯛꯑꯅꯦꯕ 50 ꯍꯦꯟꯅ ꯇꯥꯟꯕ ꯉꯝꯂꯣꯏ ꯑꯩ ꯁꯣꯝꯗ ꯂꯨꯄꯥ ꯂꯥꯈ 5 ꯄꯨꯔꯒ ꯂꯥꯈ 10 ꯊꯣꯛꯅꯅꯕꯒꯤ ꯈꯛꯇ ꯂꯥꯈ 5 ꯐꯪꯅꯅꯕ ꯍꯣꯠꯅꯈꯤꯕꯗꯣ ꯑꯩ ꯁꯣꯝꯀꯥꯟꯗ ꯑꯗꯨꯒꯤ ꯁ꯭ꯇ꯭ꯔꯒꯜ ꯃꯌꯥꯝꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯀꯣꯛ ꯁꯥꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯅ ꯃꯤꯒꯤ ꯊꯧꯖꯤꯜꯂꯛꯄ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝꯁꯤꯡꯗꯨꯅ ꯈꯥꯡꯉꯒ ꯑꯩ ꯁꯣꯝꯗ ꯇꯧꯗꯕ ꯌꯥꯗꯦꯅ ꯂꯩꯈꯤꯕ ꯄꯣꯠꯇꯨꯅ ꯑꯩꯒꯤ ꯂꯝꯕꯤ ꯑꯃ ꯊꯣꯡ ꯍꯥꯡꯉꯒ ꯄꯩꯁꯥꯁꯤꯁꯨ ꯁꯤꯡꯗꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯨ ꯆꯥꯎꯅ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯁꯤꯁꯤꯅꯦꯕ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯦ ꯑꯗꯨꯅ ꯁꯅꯤꯅ ꯍꯦꯛ ꯂꯥꯛꯇꯥꯗꯤ ꯐ꯭ꯔꯤꯗ ꯂꯩꯒꯅꯨ ꯊꯕꯛ ꯇꯧ ꯍꯥꯏꯕꯅꯦ ꯑꯦꯛꯇꯤꯚꯤꯇꯤ ꯈꯔ ꯇꯧ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛ ꯇꯧꯒꯦ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛ ꯇꯧ ꯃꯥꯒꯤ ꯁ꯭ꯇꯦꯖꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯗꯨꯅꯦꯕ ꯇꯧ ꯍꯥꯏꯁꯦ ꯁꯅꯤ ꯂꯥꯛꯑꯗꯤ ꯗ꯭ꯌꯨꯇꯤ ꯊꯥꯗꯣꯛꯄꯤꯔꯅꯨ ꯑꯩ ꯇꯜꯂꯦ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯤ ꯇꯜꯂꯦ ꯍꯌꯦꯡ ꯇꯧꯔꯒꯦ ꯍꯪꯆꯤꯠ ꯇꯧꯔꯒꯦ ꯇꯧꯕꯤꯔꯨꯅꯨ ꯃꯤ ꯑꯃꯅꯅꯦ ꯄꯥꯈꯣꯟ ꯑꯃ ꯁꯤꯔꯛꯄ ꯇꯥꯔꯁꯨꯅꯦ ꯍꯣꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯌꯥꯕꯤꯌꯨ ꯃꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯥꯎꯕꯤꯅꯨꯀꯣ